ꯂꯣꯏꯗ꯭ꯔꯤ ꯑꯁ ꯇꯣꯡꯍꯟꯕꯤ ꯅꯠꯇꯦ ꯁꯤꯗꯤ ꯇꯨꯡꯍꯟꯕꯤꯒꯤ ꯈꯣꯏꯗ ꯒ꯭ꯔꯥꯁ ꯊꯨꯖꯜꯂꯛꯑꯦꯅꯦ ꯁꯤꯗꯤ ꯂꯥꯟꯊꯣꯛꯑꯅ ꯄꯣꯟꯇꯦ ꯐꯥꯔꯁ ꯀꯦꯁꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯄꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡꯒꯤꯗ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯄꯤꯁ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯑꯗꯣꯝꯅ ꯎꯕꯤꯔꯤꯕꯁꯤ ꯐꯨꯜꯂꯤ ꯑꯥꯔꯃꯔ ꯚꯦꯍꯤꯀꯜ ꯑꯃꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯕꯣꯝ ꯇꯣꯞ ꯂꯣꯏ ꯁꯨꯅꯕ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯂꯕ ꯒꯥꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯗꯣꯔꯦ ꯅꯣꯡꯗꯤ ꯐꯖꯅ ꯉꯥꯜꯂꯦ ꯌꯥꯝ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯑꯗꯨꯒ ꯄꯥꯔꯇꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯄꯥꯔꯇꯤ ꯁꯨꯗꯅ ꯌꯧꯁꯟꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯐꯖꯈ꯭ꯔꯕ ꯁꯤꯅꯔꯤ ꯑꯌꯨꯛꯀꯤ ꯚ꯭ꯌꯨ ꯁꯤꯗꯩꯗ ꯊꯧꯗꯕ ꯍꯧꯔꯦ ꯑꯣꯛꯇꯣꯁꯤꯅ ꯊꯠꯈꯤꯗꯣꯔꯦ ꯑꯣꯛꯇꯣꯒꯤ ꯃꯅꯤꯡꯗ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ Taruk, Teret, Nipan, Mapan, Tara, Ikin, Layudu. ꯑꯩꯁꯨ ꯀꯥꯞꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯈꯔ ꯅꯩꯔꯛꯄ ꯌꯥꯕꯔꯦꯟꯒꯦ ꯁꯤ ꯂꯩꯔꯦ ꯄꯣꯠ ꯑꯩꯅ ꯍꯧꯖꯤꯛ ꯃꯣꯏ ꯐꯪꯅꯕ ꯇꯥꯟꯅꯈꯠꯂꯛꯑꯅꯦꯕ ꯆꯠꯄꯒ ꯁꯥꯡꯕꯗꯤ ꯑꯗꯨ ꯄꯣꯠꯇ ꯂꯩꯔꯦ ꯑꯩ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯀꯩꯀꯩ ꯃꯆꯤꯟꯖꯥꯛ ꯌꯥꯎꯔꯒꯦ ꯑꯗꯣ ꯑꯁ ꯈꯣꯏ ꯈꯥꯎꯒ ꯍꯥꯡꯗꯧ ꯀꯨꯏꯔꯕꯅꯦ ꯑꯩꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯆꯦꯡꯀꯨꯞꯁꯤꯅ ꯑꯗꯨꯝ ꯇꯣꯠꯁꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯒ꯭ꯔꯥꯎꯟ ꯕꯥꯏꯠꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤ 1000 ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯎꯟ ꯕꯥꯏꯠꯇꯨꯅꯦ 1000 ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯎꯟ ꯕꯥꯏꯠꯇꯨꯅꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩ ꯆꯦꯡꯀꯨꯞꯁꯤꯒ ꯆꯥꯟꯅꯅꯕ ꯃꯑꯣꯡꯗ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯁꯤ ꯒ꯭ꯔꯥꯎꯟ ꯕꯥꯏꯠꯁꯦ ꯈꯣꯏꯍꯤ ꯃꯅꯝ ꯆꯨꯍꯤ ꯃꯅꯝ ꯈꯔ ꯅꯝꯃꯤ ꯑꯗꯒꯤ ꯑꯩ ꯏꯁꯤꯡ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯨꯕ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯑꯏꯪꯕꯁꯦ ꯁꯤ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯉꯥ ꯀꯧꯁꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯇꯣꯠꯆꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯅꯤ ꯒ꯭ꯔꯥꯎꯟ ꯕꯥꯏꯠꯑꯣ ꯀꯔꯤꯑꯣ ꯁꯤ ꯍꯥꯟꯅ ꯆꯦꯡꯀꯨꯞꯁꯦ ꯍꯥꯟꯅ ꯑꯩꯅ ꯊꯥꯖꯤꯟꯖꯔꯅꯤ ꯌꯥꯝꯗꯕꯤꯗ ꯆꯦꯡꯀꯨꯞꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯅꯞꯄꯦ ꯁꯤꯒꯤ ꯆꯦꯡꯀꯨꯞꯁꯦ ꯑꯐꯕ ꯆꯦꯡꯀꯨꯞꯅꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯒ꯭ꯂꯣꯞꯁꯦ ꯈꯨꯠ ꯑꯅꯤꯅ ꯑꯣꯠꯂꯗꯤ ꯄꯦꯟꯒꯗꯕꯅꯤ ꯑꯗꯣ ꯅꯥꯝꯅ ꯇꯞ ꯇꯞꯅ ꯑꯣꯠꯂꯒꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯦꯡꯀꯨꯞ ꯈꯤꯇꯪ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯑꯩꯁꯦ ꯁꯤꯗꯩ ꯍꯧꯇꯥꯕꯅꯤ ꯆꯦꯡꯀꯨꯞꯁꯦ ꯁꯤꯗꯤ ꯆꯞ ꯆꯥꯏ ꯁꯤꯗꯤ ꯃꯄꯥꯟ ꯍꯥꯏꯕ ꯃꯌꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯖꯨꯞ ꯂꯥꯎ ꯊꯥꯖꯤꯜꯂꯦ ꯁꯨꯝꯕ ꯄꯤꯁ 2-3 ꯊꯥꯖꯤꯟꯖꯔꯦ ꯐꯥꯔꯣ ꯉꯥ ꯌꯥꯝ ꯆꯪꯉꯛꯑꯣ ꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟ ꯕꯥꯏꯠ 1000 ꯍꯥꯞꯄ ꯒ꯭ꯔꯥꯎꯟ ꯕꯥꯏꯠ ꯇꯥꯔꯦ ꯑꯁ ꯑꯩꯒꯤ ꯈꯨꯠ ꯃꯣꯖꯥ ꯂꯣꯏꯔꯅꯤ ꯈꯪꯉꯦ ꯑꯗꯨ ꯂꯣꯏꯖꯔꯁꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯦꯟ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯁꯤꯒꯤꯁꯦ ꯏꯁ ꯐꯤꯁ ꯇꯦꯀꯜ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯏꯁ ꯐꯤꯁ ꯇꯦꯀꯜꯅ ꯊꯥꯕꯅꯤ ꯏꯁ ꯐꯤꯁ ꯇꯦꯀꯜꯅ ꯑꯗꯨ ꯁꯣꯇꯥꯕꯤꯝ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯃꯤꯅ ꯄꯀꯧ ꯀꯧꯅꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯆꯤꯟꯖꯥꯛꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯣꯏꯊꯣꯛꯇꯦ ꯑꯗꯨꯅ ꯁꯤ ꯊꯨꯒꯥꯏꯖꯔꯦ ꯑꯍꯟꯕ ꯄꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯖꯔꯦ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯊꯦꯠꯆꯔꯒꯦ ꯍꯣꯔꯦꯟ ꯍꯟꯖꯤꯟ ꯊꯦꯠꯅꯗꯅꯕ ꯁꯤꯃ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯏꯁꯤꯡ ꯍꯥꯞꯄꯩ ꯆꯥꯡ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯝꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝꯃꯦ ꯆꯥꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯆꯣꯠꯇ꯭ꯔꯤꯁꯦ ꯌꯥꯔꯦ ꯑꯗꯨ ꯏꯁꯤꯡꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯣꯏꯗꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯦꯗꯥ ꯁꯤꯜꯂꯦ
ꯃꯣꯏꯗꯥꯁꯨ ꯁꯤꯒꯤ ꯃꯣꯏꯗꯥꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯖꯩ ꯗꯨꯀꯥꯟꯒꯤ ꯑꯐꯥꯕ ꯃꯣꯏꯗꯥꯗꯒꯤ ꯁꯤꯅ ꯔꯤꯐꯥꯏꯟ ꯇꯧꯕ ꯀꯨꯞꯄ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯁꯤ ꯈꯔ ꯍꯥꯞꯆꯕ ꯍꯥꯞꯄꯦ ꯆꯥꯡꯁꯤꯗ ꯑꯗꯨꯕꯨ ꯁꯤꯁꯦ ꯅꯩꯈꯥꯏꯔꯅꯤ ꯃꯣꯏꯗꯥꯁꯤꯒ ꯁꯤꯜꯂꯦ ꯃꯣꯏꯗꯥ ꯈꯤꯇꯪ ꯋꯥꯠꯂꯦ ꯇꯣꯛꯄꯥꯏꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯁꯨ ꯀꯟꯗꯕꯤ ꯌꯥꯝꯁꯨ ꯄꯦꯠꯇꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯦꯡꯕ ꯅꯨꯡꯉꯥꯏꯗꯕ ꯆꯥꯡ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯗ ꯆꯥꯡꯗ ꯃꯣꯏꯗꯥ ꯍꯥꯞꯄꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯆꯞ ꯆꯥꯔꯦ ꯁꯤ ꯆꯥꯡꯁꯦ ꯌꯥꯝꯁꯨ ꯄꯦꯠꯇ꯭ꯔꯦ ꯁꯤ ꯆꯞ ꯆꯥꯔꯦ ꯁꯤ ꯄꯥꯏꯕꯗꯨꯗ ꯑꯗꯨꯝ ꯇꯥꯕꯗ ꯃꯇꯨꯡ ꯇꯥꯔꯁꯨ ꯌꯥꯔꯦ ꯌꯥꯝꯁꯨ ꯄꯦꯠꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅ ꯐꯥꯕ ꯍꯧꯔꯁꯤ ꯑꯣꯀꯦ ꯑꯗꯨ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯃꯒꯦꯗ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯣꯏꯗꯥ ꯂꯩꯔꯦ ꯃꯆꯤꯟꯖꯥꯛ ꯂꯩꯖꯔꯁꯅꯨ ꯈꯣꯏ ꯂꯧꯊꯣꯔꯛꯑꯒꯦ ꯁꯤ ꯍꯥꯟꯅ ꯇꯧꯔꯒꯦ ꯃꯄꯥꯟꯒꯤ ꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯈꯣꯏꯖꯩꯅꯦ ꯍꯥꯏꯕ ꯌꯥꯏ ꯁꯤ ꯍꯥꯟꯅ ꯇꯧꯔꯒꯦ ꯍꯣꯏ ꯃꯆꯥ ꯄꯥꯜꯂꯝꯃꯦ ꯑꯩ ꯅꯍꯥꯟ ꯔꯧ ꯐꯥꯎꯔꯨꯕꯩꯗꯣ ꯃꯆꯥꯁꯦ ꯑꯗꯨꯝ ꯊꯥꯛꯆꯜꯂ ꯌꯦꯡꯉꯒꯦ ꯃꯆꯤꯟꯖꯥꯛ ꯁꯣꯊꯥꯕꯤ ꯑꯃ ꯂꯦꯡꯉꯦ ꯊꯥꯒꯦ ꯉꯥ ꯆꯪꯉꯦ ꯀꯞꯄꯦ ꯀꯞꯄꯦ ꯇꯥꯈꯤꯕ ꯀꯞꯄꯩꯅꯦ ꯀꯞꯄꯦ ꯀꯞꯄꯦ ꯂꯩꯕꯥꯛ ꯄꯨꯔꯥ ꯊꯦꯡꯍꯜꯂꯒꯦ ꯁꯤ ꯀꯌꯥꯝ ꯂꯨꯕꯖꯥꯠꯅꯦ ꯀꯞꯇꯤ ꯀꯞꯄꯝꯃꯦ ꯊꯥꯛꯈꯤꯕꯒ ꯏꯁꯤꯡ ꯂꯨꯏꯅꯤ ꯃꯥꯏ ꯇꯨꯡꯍꯟꯕꯤꯒꯤ ꯔꯦꯠꯇ ꯆꯣꯞꯄ ꯂꯣꯏꯔꯒꯗ꯭ꯔꯣ ꯃꯆꯥ ꯌꯥꯝ ꯂꯩꯅꯦ ꯑꯩꯈꯣꯏꯗꯗꯤ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯑꯗꯨ ꯇꯧꯔꯛꯏꯅ ꯀꯨꯞꯄꯗꯣ ꯑꯁ ꯇꯨꯡꯍꯟꯕꯤ ꯑꯃ ꯐꯥꯔꯦ ꯐꯥꯔꯁ ꯀꯦꯁ ꯇꯨꯡꯍꯟꯕꯤ ꯃꯦꯂꯥ ꯇꯥꯔꯦꯒꯨꯝꯅ ꯐꯥꯔꯁ ꯀꯦꯁ ꯁꯤ ꯑꯃ ꯐꯥꯔꯦ ꯁꯤꯒꯤ ꯇꯨꯡꯍꯟꯕꯤꯁꯤꯒ
ꯎꯗ꯭ꯔꯤ ꯑꯁ ꯇꯨꯡꯍꯟꯕꯤ ꯅꯠꯇꯦ ꯁꯤꯗꯤ ꯇꯨꯡꯍꯟꯕꯤꯒꯤ ꯈꯣꯏꯗ ꯒ꯭ꯔꯥꯁ ꯊꯨꯖꯜꯂꯛꯑꯦꯅꯦ ꯁꯤꯗꯤ ꯅꯥꯟꯊꯣꯛꯑꯅ ꯄꯣꯟꯇꯦ ꯐꯥꯔꯁ ꯀꯦꯁꯅꯤ ꯅꯪ ꯅꯦꯠ ꯄꯥꯜꯂꯕꯣ ꯐꯛ ꯇꯥꯏꯍꯦ ꯃꯈꯣꯛꯁꯦ ꯇꯦꯟꯕ ꯂꯣꯏ ꯀꯣꯠꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯔꯅꯤ ꯍꯤꯡꯒꯅꯤ ꯑꯣ ꯀꯤꯂꯣꯒꯤ ꯉꯥꯅꯤꯗ ꯀꯤꯂꯣꯒꯤ ꯉꯥꯅꯦꯕ ꯇꯨꯡꯍꯟꯕꯤ ꯈꯣꯏ ꯊꯨꯖꯜꯂꯛꯄꯗꯨ ꯑꯁ ꯁꯤꯗꯤ ꯌꯥꯗꯦꯍꯦ ꯑꯍꯥꯟꯕ ꯐꯤꯁ ꯑꯆꯧꯕ ꯒ꯭ꯔꯥꯁ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣ 1.5ꯃꯨꯛꯇꯤ ꯇꯥꯔꯅꯤ ꯇꯨꯡꯍꯟꯕꯤꯒꯤ ꯈꯣꯏ ꯃꯆꯥꯁꯦ ꯇꯨꯖꯜꯂꯛꯄꯅꯦ ꯁꯤꯗ ꯊꯨꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯥꯏꯒꯤ ꯅꯝꯕꯔ 7ꯒꯤ ꯍꯨꯛꯇꯅꯤ ꯑꯗꯨꯅ ꯁ꯭ꯀꯥꯏꯗꯒꯤ ꯅꯥꯟꯊꯣꯛꯈꯤ ꯈꯤꯇꯪ ꯉꯥꯏꯕꯗ ꯍꯣꯏ ꯂꯧꯊꯣꯛꯑꯒꯦ ꯌꯦꯡꯉꯣ ꯑꯁ ꯌꯥꯝ ꯐꯖꯅ ꯄꯜꯂꯦ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇ꯭ꯔꯤꯁꯦ ꯉꯥꯁꯤ ꯂꯩꯔꯦ ꯈꯣꯏꯅ ꯁꯤꯗꯥꯏꯒꯤ ꯅꯝꯕꯔ 7ꯗꯣ ꯇꯨꯡꯍꯟꯕꯤ ꯂꯩ ꯑꯗꯨ ꯇꯨꯡꯍꯟꯕꯤꯅꯦ ꯄꯥꯟꯁꯤꯟꯕ ꯅꯍꯥꯟ ꯔꯧ ꯃꯆꯥ ꯐꯥꯎꯕꯒꯤ ꯁꯤ ꯈꯣꯏ ꯃꯆꯥꯁꯤꯗ ꯁꯤ ꯉꯥꯁꯦ ꯊꯣꯛꯑꯦ ꯌꯥꯔꯦ ꯅꯥꯟꯗꯤ ꯅꯥꯟꯊꯣꯛꯇ꯭ꯔꯦ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤ ꯅꯥꯟꯊꯣꯛꯍꯧꯗꯕ ꯑꯩꯁꯦ 1 2 3 ꯆꯪꯕ꯭ꯔꯣ ꯇꯧꯔꯦ ꯈꯣꯏ ꯑꯆꯧꯕ ꯒ꯭ꯔꯥꯁ ꯑꯁꯤꯃ ꯂꯩꯕꯅꯤꯅ ꯑꯆꯧꯕ ꯁꯤꯟꯗꯣꯛꯇ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯦꯠ ꯄꯥꯡꯈꯠꯄ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯊꯪꯅꯕꯒꯤ ꯏꯌꯥꯝꯕ ꯑꯩꯒ ꯈꯣꯏ ꯌꯥꯝ ꯆꯣꯞꯃꯤꯟꯅꯕ ꯑꯍꯟ ꯑꯍꯩꯕ ꯑꯃ ꯂꯩ ꯃꯥꯅ ꯅꯦꯠ ꯄꯤꯁꯜꯂꯦ ꯃꯐꯝꯁꯤꯗ ꯑꯩ ꯏꯁꯄꯣꯔꯠꯁ ꯀꯦꯃꯦꯔꯥꯁꯤ ꯂꯩ ꯁꯤꯒꯤ ꯇꯨꯡꯍꯟꯕꯤ ꯁꯥꯏꯖꯁꯦ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯁꯤ ꯑꯣꯏꯕ ꯅꯤꯡꯉꯣꯕ ꯑꯗ ꯁꯤꯗꯤ ꯀꯥꯟꯗꯦ ꯊꯥꯗꯣꯛꯄ ꯁꯝ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯊꯥꯖꯤꯟꯒꯦ ꯌꯥꯝ ꯑꯩ ꯈꯣꯏ ꯅꯦꯠꯈꯥꯏꯔꯝꯃꯤꯁꯦ ꯀꯔꯝꯕꯅꯣ ꯈꯣꯏ ꯅꯦꯠꯈꯥꯏꯔꯝꯃꯤꯔꯣ ꯀꯥꯏꯋꯥꯏ ꯇꯦꯛꯑꯒꯦ ꯇꯦꯛꯄꯗꯤ ꯇꯦꯛꯇꯦ ꯀꯩꯅꯣꯗꯣ ꯈꯣꯏꯁꯨ ꯀꯩꯅꯣꯕꯨꯗꯤ ꯀꯩꯅꯣꯝ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯆꯦꯟꯈ꯭ꯔꯕ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯩꯒ ꯊꯝꯃꯝꯅꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯅꯦꯠ ꯄꯤꯔꯛꯈꯤꯕꯗ ꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯤꯒꯤ ꯈꯣꯏ ꯃꯦꯂꯥ ꯇꯧꯔꯒꯗꯤ ꯈꯣꯏ ꯆꯣꯞꯅꯔꯒꯗꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯃꯤ ꯌꯥꯝ ꯆꯠꯄꯤꯗꯕ ꯅꯠꯇ꯭ꯔ ꯇꯥꯃꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯈꯣꯏꯖꯩꯒꯁꯦ ꯇꯥꯡꯕ ꯉꯥꯛꯇꯅꯤꯅ ꯈꯥꯏꯔꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯤꯁꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯅꯦꯠꯈꯤꯗ꯭ꯔꯥꯅ ꯃꯤ ꯌꯥꯝ ꯆꯠꯂꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯨꯅꯦ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯐꯩ ꯌꯦꯡꯉꯁꯨ ꯐꯝꯃꯒ ꯃꯐꯝ ꯑꯃꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯔꯦꯟꯖꯅ ꯌꯦꯡꯕꯤꯕ ꯍꯪꯀꯟꯗ ꯆꯠꯄꯁꯦ ꯈꯣꯏꯖꯩ ꯅꯦꯠꯈꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯐꯔꯦ ꯐꯥꯔꯁ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒ ꯄꯨꯜꯂꯝꯗ꯭ꯔꯦꯅꯦ ꯂꯥꯛꯀꯦ ꯁꯤꯅ ꯑꯇꯣꯞꯄ ꯇꯤꯝꯅꯤ ꯇꯧꯔꯣ ꯐꯥꯔꯣ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯁꯤꯗ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣꯗꯅꯦ ꯅꯣꯏꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯇꯩ ꯃꯣꯏꯁꯨ ꯑꯇꯣꯞꯄ ꯇꯤꯝ ꯑꯃ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯊꯪꯅꯅ ꯂꯩꯖꯥꯠꯅꯤ ꯇꯨꯡꯍꯟꯕꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯇꯨꯡꯍꯟꯕꯤ ꯉꯥ ꯐꯥꯕ ꯍꯧꯔꯁꯤ ꯑꯩ ꯈꯣꯏ ꯂꯣꯏ ꯁꯤꯟꯗꯣꯛꯑꯦ
ꯂꯩꯔꯝꯃꯦ ꯃꯦꯒꯟ ꯃꯆꯥꯗꯣ ꯃꯆꯥ ꯆꯦꯜꯂꯦꯅ ꯇꯧꯕ ꯑꯁ ꯌꯥꯎꯗꯦ ꯁꯤ ꯊꯨꯕꯗ ꯄꯨꯀꯞ ꯉꯥ ꯃꯆꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯦꯒꯟ ꯃꯆꯥꯅ ꯇꯧꯔꯦ ꯁꯤꯒꯨꯝꯕ ꯉꯥꯁꯦ ꯃꯥꯏꯁꯦ ꯑꯆꯧꯕꯁꯨ ꯂꯩꯕ ꯑꯩ ꯉꯁꯥꯏ ꯑꯃ ꯆꯦꯜꯂꯒ ꯅꯥꯟꯊꯣꯛꯈꯤꯕꯗꯣ ꯉꯥꯁꯦ ꯁꯨꯝꯕ ꯑꯀꯨꯞꯄ ꯇꯨꯡꯍꯟꯕꯤ ꯃꯆꯥꯁꯨ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯉꯥꯁꯦ ꯑꯀꯨꯞꯄ ꯌꯥꯝ ꯂꯩꯃꯟꯗꯅ ꯆꯌꯦꯠꯅ ꯂꯩꯔꯦꯕ ꯉꯥ ꯑꯆꯧꯕ ꯐꯥ ꯉꯝꯃꯣꯏꯗꯧꯔꯤ ꯂꯨꯔꯤ ꯀꯦꯁ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯈꯨꯗꯣꯟ ꯑꯅꯤꯃꯨꯛꯀ ꯄꯥꯛꯄꯗꯣ ꯑꯗꯨ ꯄꯩ ꯂꯩꯔꯦ ꯑꯩꯕꯣꯛꯇ ꯐꯅꯌꯥꯝ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯐꯥꯔꯦ ꯃꯌꯥꯝꯁꯦ ꯉꯥ ꯑꯄꯤꯛꯄ ꯌꯥꯝ ꯂꯩꯕꯁꯤꯁꯨ ꯐꯔꯛ ꯇꯥꯏ ꯉꯥ ꯑꯆꯧꯕꯒ ꯃꯆꯥꯒ ꯀꯩꯒ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯔꯒ ꯃꯊꯣꯡ ꯑꯃ ꯈꯪꯗꯒꯩ ꯂꯩꯕꯁꯤꯁꯨ ꯌꯥꯝꯅ ꯕꯦꯔꯥ ꯇꯥꯕ